ꯋꯥꯔꯤꯁꯤꯒꯤ ꯃꯥꯄꯜ ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯂꯤꯆꯠ ꯃꯌꯥꯝꯁꯤꯅ ꯇꯥꯏꯕꯪꯄꯥꯜ ꯁꯦꯕꯥꯠꯅꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯆꯕꯥꯟ ꯊꯥꯕ, ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯕ ꯊꯕꯛ ꯃꯆꯥ ꯃꯁꯨ ꯈꯔꯒꯤ ꯅꯠꯇꯅ ꯃꯥꯕꯨ ꯂꯩꯀꯥꯏ ꯃꯤ ꯑꯌꯥꯝꯕꯅ ꯀꯤ ꯍꯪꯒꯣꯏꯗꯨꯅ ꯅꯦꯛꯅꯔꯝꯗꯦ꯫ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯕ ꯃꯥꯒꯤ ꯂꯤꯆꯠꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗꯕꯁꯦ ꯃꯉꯣꯟꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏ꯫ ꯑꯗꯨ ꯃꯇꯝ ꯁꯥꯡꯅ ꯅꯨꯄꯤ ꯌꯥꯎꯗꯅ ꯅꯥꯏꯇꯣꯝ ꯂꯦꯜꯂꯛꯄ ꯃꯥꯕꯨ ꯈꯪꯗꯕ ꯃꯤꯅꯗꯤ ꯅꯨꯄꯤ ꯊꯤꯗꯦ, ꯄꯥꯈꯪꯅꯤ ꯍꯥꯏꯗꯨꯅ ꯂꯩ꯫ ꯃꯁꯤꯅ ꯊꯪꯅꯕ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯆꯤꯟꯊꯣꯛꯅꯤ꯫ ꯃꯥꯅꯁꯨ ꯃꯥꯒꯤ ꯌꯨꯝꯕꯥꯟ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯀꯥꯏꯗꯨꯅ ꯃꯥꯗꯤ ꯅꯨꯄꯤ ꯊꯤꯗꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯏ ꯆꯜꯂꯛꯄ ꯃꯇꯝꯗꯨꯗꯗꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯈꯤ, ꯍꯥꯏꯖꯤꯟꯈꯤ ꯃꯍꯥꯛ ꯅꯨꯄꯤ ꯊꯤꯗꯦ꯫ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯈꯤ꯫ ꯃꯤꯌꯥꯏ ꯆꯜꯂꯛꯄ ꯃꯇꯝꯗꯗꯤ ꯍꯩꯔꯝꯗ꯭ꯔꯕ ꯀꯌꯥ ꯍꯩꯒꯠꯂꯛꯑꯦ, ꯈꯪꯗꯕ ꯀꯌా ꯈꯪꯀꯠꯂꯛꯑꯦ꯫ ꯃꯥꯅ ꯏꯍꯦꯟ ꯍꯦꯟꯅ ꯈꯪꯀꯠꯂꯛꯑꯦ, ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦ꯫ ꯆꯥꯎꯕꯅ ꯉꯝꯕ ꯀꯌꯥꯅꯤ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯥꯡꯌꯦꯡ ꯇꯧꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕ ꯃꯁꯥꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯥꯎꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯊꯦꯡꯕꯌꯦꯡꯒꯤ ꯃꯇꯝ, ꯅꯨꯡꯉꯥꯏ ꯈꯔ ꯂꯩꯊꯔꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯀꯥꯡꯖꯥꯝꯕꯅ ꯊꯣꯡ ꯊꯤꯜꯂꯛꯏꯗꯣ꯫ ꯊꯣꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯕꯗꯣ ꯃꯤꯀꯞ ꯊꯣꯛꯂꯦ꯫ ꯀꯅꯥꯅꯣ? ꯀꯥꯡꯖꯥꯝꯕꯅ, ꯇꯥꯗ, ꯑꯩꯅꯦ, ꯑꯩ ꯍꯥꯏꯗꯤ ꯃꯥꯏꯃꯣꯝ ꯀꯥꯡꯖꯥꯝꯕꯅꯤ ꯇꯥꯗ꯫ ꯆꯥꯎꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯑꯦ꯫ ꯀꯔꯤ ꯂꯩꯔꯦ ꯀꯥꯡꯖꯥꯝꯕ? ꯀꯥꯡꯖꯥꯝꯕꯅ ꯈꯨꯝꯃꯦ꯫ ꯇꯥꯗ, ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯑꯍꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯀꯨꯏꯅ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯉꯁꯤꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯍꯤꯡꯁꯤꯗ꯫ ꯅꯤꯡꯁꯥꯗꯣ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯦ꯫ ꯇꯥꯗ, ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨ ꯂꯥꯎ꯫ ꯏꯅꯦ ꯂꯩꯕꯥꯛ ꯂꯩꯕꯨ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯕꯀꯣ? ꯀꯔꯤꯒꯤ ꯆꯠꯇꯅꯤ? ꯑꯩ ꯐꯤ ꯑꯃꯇ ꯍꯣꯡꯗꯣꯛꯈꯤꯒꯦ꯫ ꯍꯣꯏ ꯇꯥꯗ꯫ ꯏꯃꯨꯡꯗ ꯇꯟꯗꯅ ꯆꯪꯈꯤ ꯆꯥꯎꯕ꯫ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯥꯅ ꯇꯨꯝꯕꯗ ꯁꯦꯠꯄ ꯐꯤꯔꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯂꯒ ꯃꯥꯒꯤ ꯂꯥꯏꯇꯤꯟ ꯊꯧꯔꯝ ꯇꯧꯕꯗ ꯁꯦꯠꯄ ꯐꯩꯖꯣꯝ ꯑꯗꯨ ꯍꯣꯡꯗꯣꯛꯂꯒ ꯍꯧꯖꯤꯛꯇꯤ ꯀꯥꯡꯖꯥꯝꯕ ꯍꯣꯏꯗ ꯆꯠꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯂꯩꯗꯣ ꯁꯣꯜꯂꯦ ꯍꯥꯏꯖꯕꯇꯅꯤ ꯋꯥ ꯉꯥꯡꯕꯗꯤ ꯊꯣꯛꯂꯦ ꯑꯍꯜ ꯑꯗꯣ꯫ ꯃꯤ ꯃꯁꯛ ꯐꯖꯅ ꯈꯪꯂꯦ, ꯄꯦꯡꯃꯛꯁꯨ ꯆꯣꯏꯗ꯭ꯔꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ꯫ ꯂꯩꯕꯥꯛ ꯂꯩꯅ ꯆꯥꯎꯕ ꯂꯥꯛꯄ ꯎꯕꯗ, ꯆꯥꯎꯕ, ꯏꯅꯦ, ꯑꯩ ꯁꯤꯅꯤꯡꯗꯦꯅꯦ ꯆꯥꯎꯕ, ꯃꯇꯝ ꯈꯔ ꯍꯤꯡꯅꯤꯡꯉꯤꯅꯦ꯫ ꯏꯅꯦꯕꯨ ꯀꯩꯗꯧꯕꯒꯤ ꯁꯤꯗꯣꯏꯅꯣ? ꯀꯅꯥꯅ ꯁꯤꯅꯤ ꯍꯥꯏꯔꯤꯕꯣ? ꯃꯪ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯍꯟꯇꯛ ꯃꯔꯛ ꯅꯅꯦꯁꯦ ꯗꯣꯂꯥꯏꯗ ꯇꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯗꯣꯂꯥꯏꯒꯤ ꯋꯥꯕꯨ ꯏꯅꯦ ꯃꯪꯅꯤ꯫ ꯈꯪꯗꯦ ꯈꯪꯗꯦ, ꯑꯩ ꯌꯥꯝꯅ ꯁꯤꯅꯤꯡꯗꯦ, ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ꯫ ꯏꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯏꯅꯦꯒꯤꯗꯃꯛ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯕꯨ ꯃꯇꯝ ꯈꯔ ꯁꯥꯡꯇꯣꯛꯅ ꯍꯤꯡꯍꯜꯂꯨꯀꯣ꯫ ꯍꯣꯏ ꯏꯅꯦ, ꯑꯗꯣ ꯃꯤꯍꯨꯜꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯟꯅ꯫ ꯍꯣꯏ ꯍꯣꯏ, ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ꯫ ꯈꯨꯗꯥꯡ ꯃꯤꯍꯨꯜꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯌꯦꯡꯉꯤ꯫ ꯃꯤꯍꯨꯜꯗꯨ ꯌꯦꯡꯕꯗ ꯈꯪꯉꯤ ꯅꯣꯡ ꯅꯤꯅꯤ ꯃꯉꯥꯏꯔꯦ ꯂꯩꯕꯥꯛ ꯂꯩꯅ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯪꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗꯕꯅꯤ꯫ ꯅꯣꯛꯂꯒ, ꯏꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯑꯩꯉꯣꯟꯗ ꯃꯤꯠꯅꯕ ꯋꯥ ꯉꯥꯡꯒꯅꯨ꯫ ꯅꯪꯉꯣꯟꯗꯒꯤ ꯆꯍꯤ ꯎꯗꯈꯩ ꯍꯜꯂꯤꯕꯅꯤ ꯑꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯕꯥꯛ ꯂꯩ ꯃꯃꯤꯠ ꯃꯅꯥ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯦ꯫ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯂꯣꯟ ꯑꯃꯗ ꯂꯥꯛꯑꯦ꯫ ꯆꯥꯎꯕ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨꯗ ꯑꯇꯣꯞꯄ ꯉꯔꯪ ꯉꯔꯪ ꯉꯪꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜ ꯑꯅꯤ ꯌꯥꯟꯁꯤꯟꯅꯔꯒ ꯊꯣꯛꯂꯛꯄ ꯃꯥꯜꯂꯦ꯫ ꯂꯩꯕꯥꯛ ꯂꯩꯅ ꯑꯃꯨꯛꯁꯨ ꯍꯟꯗꯛꯃꯨꯛꯇꯤ ꯈꯣꯟꯖꯦꯜ ꯑꯅꯤ ꯊꯣꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ꯫ ꯅꯪꯅ ꯍꯩꯔꯤꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯍꯩꯔꯤꯕꯅꯤ, ꯇꯧꯕꯇꯕꯨ
ꯑꯩꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯎꯁꯤꯟ ꯁꯤꯟꯕ ꯌꯥꯗꯕꯅꯤꯅ ꯅꯪꯕꯨ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯃꯤꯅꯝꯕ ꯉꯥꯡꯂꯤꯕ꯫ ꯆꯥꯎꯕ ꯃꯌꯥ ꯀꯥꯔꯦ꯫ ꯑꯃꯨꯛ ꯂꯩꯕꯥꯛ ꯂꯩꯅ ꯏꯁꯧ ꯂꯥꯡꯉꯦ꯫ ꯃꯤꯅ ꯍꯥꯏꯕꯒꯁꯦ ꯇꯥꯗꯦꯅꯦ꯫ ꯃꯥꯒꯤ ꯁꯦꯔꯩ ꯑꯃꯗ ꯑꯗꯨꯝ ꯂꯩꯅꯦ ꯃꯁꯦ꯫ ꯑꯩꯒꯤ ꯎꯁꯤꯟ ꯁꯤꯜꯂꯝꯃꯨ, ꯎꯁꯤꯟ ꯁꯤꯜꯂꯝꯗ꯭ꯔꯗꯤ ꯌꯥꯔꯣꯏ꯫ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯩꯒꯤ ꯀꯥꯡꯈꯟ ꯆꯩꯈꯣꯛꯁꯤꯗ꯫ ꯆꯥꯎꯕ ꯏꯉꯛ ꯉꯛꯅ ꯂꯩꯕꯥꯛ ꯂꯩꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡꯗꯨꯒꯤ ꯀꯥꯡꯈꯟ ꯆꯩꯈꯣꯛ ꯃꯔꯤꯗꯨꯗ ꯌꯦꯡꯉꯤ꯫ ꯆꯩꯈꯣꯛꯁꯤꯡ ꯑꯗꯨꯗ ꯀꯣꯕꯤꯇꯤꯟ ꯃꯁꯤꯡ ꯂꯥꯡꯉꯝꯗ꯭ꯔꯕꯅ ꯉꯔꯪ ꯉꯔꯪ ꯈꯣꯏꯗꯧꯅ ꯉꯪꯂꯒ ꯄꯥꯏꯔꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯈꯪꯂꯦ ꯂꯩꯕꯥꯛ ꯂꯩ ꯑꯔꯥꯏꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯂꯥꯏ ꯇꯤꯟ ꯁꯝꯅꯩ꯫ ꯑꯗꯨꯅꯕꯨ ꯆꯍꯤꯅ ꯑꯥ ꯌꯧꯔꯕꯁꯨ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯍꯩꯕ ꯌꯥꯕ ꯃꯈꯩ ꯍꯩꯔꯕꯅꯤ꯫ ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯈꯪꯖꯕꯅꯤꯅ ꯇꯉꯥꯏ ꯐꯗꯅ ꯎꯁꯤꯜ ꯑꯃ ꯇꯧꯔꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯀꯅꯤ ꯈꯜꯂꯨꯕꯒꯤ ꯀꯧꯔꯤꯕꯅꯤ꯫ ꯆꯥꯎꯕꯗꯤ ꯃꯌꯥ ꯀꯥꯗꯨꯅ ꯂꯩ꯫ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯂꯩꯕ ꯀꯣꯕꯤꯇꯤꯟꯁꯤꯡ ꯑꯗꯨ ꯎꯕꯗ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯈꯪꯉꯦ꯫ ꯀꯗꯥꯏ ꯐꯥꯎꯕ ꯍꯩꯒꯦ ꯍꯥꯏꯕꯗꯣ ꯃꯌꯦꯛꯅ ꯇꯥꯛꯂꯤ꯫ ꯀꯣꯕꯤꯇꯤꯟꯁꯤꯡ ꯑꯗꯨꯅ ꯎꯔꯨ ꯎꯔꯨ ꯎꯪꯉꯤ꯫ ꯂꯩꯕꯥꯛ ꯂꯩꯅ ꯎꯔꯦꯗꯅ ꯀꯣꯕꯤꯇꯤꯜ ꯃꯌꯥꯝꯁꯦ꯫ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕꯒꯗꯤ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯄꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯕ ꯀꯣꯕꯤꯇꯤꯜ ꯃꯌꯥꯝꯁꯤꯅ ꯅꯪꯉꯣꯟꯗ ꯂꯟꯗꯥꯔꯛꯀꯅꯤ꯫ ꯆꯥꯎꯕꯅ ꯍꯥꯏꯔꯤ꯫ ꯏꯅꯦ ꯐꯤꯡꯒꯠꯀꯅꯨ, ꯇꯞꯊꯈꯣ꯫ ꯏꯅꯦꯒꯤ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯝꯒꯅꯤ꯫ ꯂꯩꯕꯥꯛ ꯂꯩꯅ ꯑꯃꯨꯛ ꯊꯦꯡꯒꯦꯔꯥ ꯃꯝꯒꯦꯔꯥ ꯑꯩ ꯈꯪꯗꯦ꯫ ꯑꯩꯒꯤ ꯈꯨꯌꯥꯗ ꯂꯩꯔꯤꯕ ꯆꯐꯨꯁꯤꯗ ꯉꯥꯃꯨ ꯌꯥꯎꯕꯅꯤ꯫ ꯉꯥꯃꯨꯁꯦ ꯄꯨꯈ꯭ꯔꯤꯗ ꯆꯠꯂꯒ ꯎꯁꯤꯜ ꯇꯧꯔꯝꯃꯨ꯫ ꯀꯔꯤꯒꯨꯝꯕ ꯎꯁꯤꯜ ꯇꯧꯔꯝꯗ꯭ꯔꯕ ꯎꯔꯦꯗꯅ ꯀꯣꯕꯤꯇꯤꯜ ꯃꯌꯥꯝꯁꯦ꯫ ꯏꯆꯝ ꯆꯝꯕ ꯀꯣꯕꯤꯇꯤꯜ ꯅꯠꯇꯦ, ꯊꯥꯔꯛꯇꯧꯔꯤꯕꯅꯤ ꯑꯩꯗꯤ ꯅꯅꯥꯛꯇ꯫ ꯆꯥꯎꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡꯒꯨꯝ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯆꯐꯨꯗ ꯌꯥꯎꯔꯤꯕ ꯉꯥꯃꯨ ꯑꯗꯣ ꯃꯃꯥꯡ ꯄꯨꯈ꯭ꯔꯤꯗꯨꯗ ꯎꯁꯤꯟ ꯁꯤꯟꯗꯨꯒꯤ ꯆꯥꯎꯕ ꯃꯆꯤꯟꯗ ꯂꯩꯕꯥꯛ ꯁꯣꯟꯕ ꯍꯧꯔꯛꯄ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯍꯧꯔꯤꯕ ꯌꯦꯟꯊꯧ ꯄꯥꯝꯕꯤꯁꯤꯡ ꯑꯗꯣ ꯃꯇꯣꯟꯁꯤꯡ ꯑꯗꯣ ꯅꯨꯡꯁꯤꯠꯇ ꯁꯤꯠꯇꯅ ꯍꯥꯏꯒꯠ ꯍꯥꯏꯗ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯦꯡ ꯂꯦꯡ ꯆꯠꯂꯤ꯫ ꯎꯁꯤꯟ ꯁꯤꯟꯕꯗ ꯊꯤꯔꯤꯕ ꯂꯩꯕꯥꯛ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯇꯅ ꯍꯥꯏꯒꯠ ꯍꯥꯏꯗ ꯁꯥꯟꯅꯔꯤꯕ ꯌꯦꯟꯊꯧ ꯄꯥꯝꯕꯤ ꯃꯇꯣꯟꯁꯤꯡ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩ꯫ ꯌꯦꯟꯊꯧ ꯃꯔꯛꯇꯨꯗ ꯂꯥꯏ ꯃꯈꯩꯅ ꯃꯊꯤ ꯐꯣꯡꯉꯤ꯫ ꯇꯧꯔꯤꯕ ꯎꯁꯤꯟ ꯑꯗꯣ ꯈꯣꯏꯖꯪꯗ꯭ꯔꯦ꯫ ꯑꯀꯣꯏꯕꯗ ꯌꯦꯡꯉꯤ꯫ ꯂꯩꯕꯥꯛ ꯂꯩꯕꯨ ꯂꯧꯕ ꯂꯥꯛꯄ ꯂꯥꯏꯗꯣ ꯃꯃꯤꯠꯇ ꯎꯔꯦ꯫ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯀꯌꯥꯅꯤ ꯃꯥꯅ ꯎꯔꯤꯕ꯫ ꯐꯠꯇꯕ ꯂꯥꯏꯅ ꯄꯨꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛ ꯈꯪꯉꯤ꯫ ꯂꯩꯌꯥꯝꯅ ꯀꯣꯏꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯍꯜꯒ ꯎꯁꯤꯜꯂꯛꯄꯒꯤ ꯂꯩꯕꯥꯛ ꯂꯩꯗꯣ ꯅꯥꯗꯨꯅ ꯂꯩꯕꯗꯣ ꯃꯆꯥ ꯃꯃꯧꯁꯤꯡꯗꯨꯅ ꯃꯤꯠꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯃꯤ ꯊꯥꯗꯣꯛꯇꯅ ꯁꯦꯟꯅꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯕꯨ ꯃꯇꯝ ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯂꯧꯕ ꯂꯥꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯃꯅꯥꯛ ꯅꯛꯁꯤꯟꯕ ꯉꯝꯗꯦ꯫ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯃꯃꯥꯕꯨ ꯃꯆꯥ ꯃꯃꯧꯁꯤꯡꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯑꯍꯨꯝꯃꯛꯇ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯕꯁꯤꯅ ꯈꯪꯂꯦ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯏꯁꯤꯡꯁꯦ ꯃꯊꯤ ꯐꯣꯡꯂꯤꯕꯁꯦ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯏꯕꯅꯤ꯫ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯐꯅ ꯎꯁꯤꯟꯁꯤꯟꯗꯨꯅꯁꯨ ꯐꯤꯕꯝꯁꯤꯅ ꯂꯨꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯈꯪꯉꯤ꯫ ꯂꯩꯕꯥꯛ ꯂꯩꯅ ꯍꯤꯡꯅꯤꯡꯂꯤ꯫ ꯃꯥꯒꯤ ꯈꯜꯂꯒ ꯇꯉꯥꯏ ꯐꯗꯅ ꯎꯁꯤꯟ ꯑꯗꯣ ꯇꯧꯕꯤꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯂꯩꯕꯥꯛ ꯂꯩ ꯑꯃꯗꯤ ꯆꯥꯎꯕ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯏꯕꯨꯡꯉꯣ ꯎꯁꯤꯟꯗꯣ ꯁꯤꯟꯕꯤꯔꯝꯂꯕꯔꯥ? ꯁꯤꯜꯂꯝꯃꯦ ꯏꯅꯦ꯫ ꯐꯔꯦꯗ, ꯑꯩ ꯏꯁꯥꯁꯦ ꯀꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯑꯩꯅ ꯁꯥꯟꯅꯔꯝꯕ ꯂꯩꯃꯥꯡ ꯈꯔ ꯂꯩ꯫ ꯃꯁꯤ ꯂꯣꯏꯁꯤꯜꯂꯝꯗꯕ ꯌꯥꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯣꯏꯁꯤꯟꯗꯕ ꯊꯣꯛꯂꯕ ꯑꯩꯒꯤ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯠꯇꯅ ꯂꯩꯀꯥꯏꯁꯤꯗ ꯐꯥꯎꯕ ꯋꯥꯌꯣꯡ ꯆꯥꯔꯔꯣꯏ꯫ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯇꯥꯒꯅꯤ꯫ ꯏꯅꯦꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯑꯩꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ? ꯏꯅꯦ ꯅꯪ ꯑꯣꯏꯕꯒꯤ ꯑꯗꯨ ꯂꯧꯊꯣꯛ ꯂꯩꯀꯣꯏ ꯂꯩꯇꯅ ꯍꯥꯏꯔꯕꯅꯤ꯫ ꯆꯥꯎꯕ ꯍꯣꯏ ꯃꯥꯏ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯎꯁꯤꯟ ꯑꯗꯨ ꯇꯧꯕꯤꯔꯝꯂꯒ ꯊꯦꯡꯒ ꯊꯦꯡꯖꯤꯜꯂꯛꯄꯒ ꯃꯌꯨꯝ ꯍꯜꯂꯛꯂꯦ꯫ ꯃꯥꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯨꯗ ꯂꯝꯗꯣꯡ 3 ꯐꯥꯡꯕ ꯃꯄꯥ ꯑꯃ ꯌꯧꯔꯛꯂꯦ꯫ ꯃꯄꯥ ꯑꯁꯤ ꯌꯧꯔꯛꯄꯗ
ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯦ ꯃꯅꯤꯡꯗ ꯃꯥꯒꯤ ꯃꯤ ꯑꯃ ꯍꯥꯏꯐꯦꯠ ꯏꯟꯅꯔꯛꯄꯒꯨꯝ ꯐꯥꯎꯏ ꯇꯨꯡ ꯍꯜꯂꯒ ꯌꯦꯡꯉꯤ ꯅꯨꯄꯤ ꯑꯃ ꯎꯔꯦ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯝꯕꯤꯗꯨꯗ ꯂꯥꯛꯂꯒ ꯇꯨꯁꯜꯂꯤ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯥꯒꯤ ꯃꯉꯥꯜꯗ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯌꯩꯔꯤ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯣ ꯎꯔꯤ ꯃꯃꯤ ꯁꯥꯃꯤ ꯃꯈꯣꯡꯗꯨꯅ ꯂꯩꯕꯥꯛ ꯇꯥꯁꯨ ꯇꯥꯗꯦ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩ ꯑꯗꯨꯝꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯌꯦꯠ ꯊꯥꯡꯕꯗꯨꯅ ꯆꯥꯎꯕꯒꯤ ꯃꯈꯨꯔꯤ ꯆꯔꯝꯗꯣ ꯃꯦꯠꯂꯒ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯥꯝꯃꯛꯏ ꯆꯥꯎꯕ ꯃꯆꯤꯟꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ ꯅꯨꯄꯤꯗꯨꯗꯒꯤ ꯀꯟꯅꯕ ꯂꯩꯋꯥꯗꯨ ꯁꯣꯟꯕꯒ ꯃꯥꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯃꯦꯠꯀꯦ ꯇꯦꯝꯁꯤꯟꯅꯔꯝꯕ ꯅꯨꯄꯤ ꯑꯗꯣ ꯐꯠ ꯂꯥꯎꯅ ꯃꯥꯡꯈꯤ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯡꯈꯤꯕꯒ ꯐꯠ ꯂꯥꯎꯅ ꯇꯨꯔꯝꯕꯗꯒꯤ ꯆꯥꯎꯕ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤ ꯇꯥꯞ ꯂꯥꯎꯅ ꯃꯥꯒꯤ ꯌꯦꯠ ꯊꯥꯡꯕ ꯈꯣꯡꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯣꯡ ꯑꯗꯣ ꯊꯥꯡꯕꯗ ꯊꯣꯛꯇ꯭ꯔꯦ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯃꯥꯒꯤ ꯃꯈꯣꯡ ꯌꯦꯠ ꯊꯥꯡꯕꯗꯣ ꯐꯥꯔꯛꯏꯕꯗꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯃꯥꯒꯤ ꯃꯈꯣꯡ ꯌꯦꯠ ꯊꯥꯡꯕꯗꯨꯗ ꯄꯥꯏꯔꯒ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯆꯥꯎꯕꯅ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯤꯡꯉꯥꯏ ꯀꯟꯕ ꯑꯉꯥꯡꯁꯤꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯣ ꯃꯈꯨꯠꯇꯨꯅ ꯀꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯑꯔꯦꯝꯕꯅꯤ ꯑꯉꯥꯡꯗꯨꯅ ꯌꯣꯡꯅ ꯌꯨꯕꯤ ꯀꯣꯟꯕꯒꯨꯝ ꯇꯥꯞ ꯂꯥꯎꯅ ꯆꯦꯛꯁꯤꯟꯅ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯣꯟꯁꯤꯟꯈ꯭ꯔꯦ ꯆꯥꯎꯕꯅ ꯃꯈꯥ ꯇꯥꯔꯤ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯣ ꯃꯨꯛꯂꯒ ꯂꯪꯗꯨꯒꯤ ꯇꯧꯏ ꯑꯁꯨꯝꯅ ꯇꯧꯕꯅ ꯑꯉꯥꯡ ꯑꯗꯣ ꯍꯪꯒꯥ ꯍꯪꯒꯥ ꯂꯥꯎꯅ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯀꯞꯄꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯌꯥꯛꯅꯕ ꯐꯥꯎꯏ ꯈꯌꯥꯛꯅꯕꯗꯨ ꯇꯥꯕꯗ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯥ ꯑꯗꯨ ꯃꯦꯜꯂꯤ ꯀꯟꯅ ꯁꯦꯡ ꯁꯦꯡ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯝꯅ ꯀꯞꯂꯛꯄ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗꯨꯗ ꯆꯐꯨ 8 ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯎꯔꯨ ꯎꯪꯗꯨꯅ ꯂꯩꯁꯤꯜꯂꯛꯏ ꯎꯐꯨꯜ ꯍꯧꯏ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗꯨꯗ ꯃꯥꯏꯀꯩꯗꯒꯤ ꯆꯐꯨꯁꯤꯡ ꯑꯗꯣ ꯎꯪꯗꯨꯅ ꯂꯥꯛꯄꯅꯤ ꯆꯐꯨꯁꯤꯡ ꯑꯗꯣ ꯎꯪꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯇꯟꯗꯧꯔꯕ ꯈꯨꯠꯁꯥ ꯍꯥꯟꯅ ꯂꯤꯠꯊꯣꯔꯛꯏ ꯈꯨꯠꯇꯒꯤ ꯀꯣꯛꯀꯤ ꯁꯔꯨꯛ ꯑꯣꯏꯕ ꯑꯉꯥꯡ ꯃꯀꯣꯛꯁꯤꯡ ꯇꯥꯞ ꯇꯥꯞ ꯂꯤꯈꯠꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯤꯔꯨꯞ ꯌꯦꯡꯂꯛꯏ ꯑꯉꯥꯡ 8ꯇꯣ ꯐꯜ ꯂꯥꯎꯅ ꯆꯐꯨ 8 ꯃꯅꯨꯡꯗꯒꯤ ꯆꯣꯡꯊꯣꯔꯛꯏ ꯃꯈꯣꯡꯗ ꯌꯥꯜꯂꯛꯄ ꯑꯉꯥꯡꯗꯨ ꯊꯥꯔꯒ ꯄꯨꯟꯅ ꯑꯉꯥꯡ 9ꯅꯤ ꯑꯉꯥꯡ 9ꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯆꯥꯎꯕꯅ ꯃꯌꯥꯏꯗ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯎꯔꯤ ꯏ ꯊꯥꯡꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯉꯧꯔꯣꯛ ꯉꯧꯔꯗꯨꯅ ꯃꯃꯤꯠꯁꯤꯡꯗꯨꯅ ꯉꯧꯗꯣꯡ ꯊꯨꯡꯕ ꯃꯥꯟꯕꯒꯨꯝꯁꯨ ꯇꯧꯏ ꯀꯔꯤꯒꯨꯝꯕꯗꯅ ꯃꯃꯤꯠꯁꯤꯡ ꯑꯗꯣ ꯃꯩꯇꯥꯟꯒꯨꯝ ꯃꯨꯁꯨꯛ ꯃꯩ ꯑꯉꯥꯡꯁꯤꯡꯗꯨꯅ ꯃꯉꯣꯟꯗ ꯀꯩꯗꯧꯔꯛꯀꯗꯕꯅꯣ ꯈꯟꯕꯗ ꯆꯥꯎꯕ ꯑꯋꯥꯕꯁꯨ ꯑꯣꯏ ꯇꯧꯐꯝ ꯈꯪꯗꯦ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯁꯨ ꯄꯂꯣꯟ ꯈꯥꯕꯒꯨꯝ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯅ ꯃꯥꯒꯤ ꯆꯟꯐꯝ ꯂꯩꯇꯦ ꯆꯥꯎꯕ ꯃꯥꯒꯤ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯄꯤ ꯁꯣꯏꯔꯦꯟ ꯑꯄꯨꯝꯕ ꯀꯁꯥꯁꯤꯡꯁꯤꯒꯤ ꯈꯨꯠꯇ ꯇꯥꯗꯨꯅ ꯈꯥꯡꯉꯨꯊꯛꯇ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯕꯗꯤ ꯀꯝꯗꯧꯕ ꯈꯜꯂꯤ ꯃꯥꯒꯤ ꯂꯝꯕꯤ ꯊꯠꯂꯤꯕꯁꯦ ꯃꯔꯝ ꯑꯃꯗꯤ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ ꯍꯧꯖꯤꯛꯃꯛ ꯃꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯃꯍꯥꯛ ꯃꯤꯀꯨꯞ ꯅꯥꯎꯝ ꯁꯤꯡꯅ ꯂꯩꯖꯩ ꯍꯥꯏꯕꯇꯅꯤ ꯃꯁꯥꯗ ꯅꯤ ꯍꯦꯛ ꯇꯥꯕꯃꯛꯇꯨꯗꯤ ꯅꯠꯇꯦ ꯆꯔꯥꯡ ꯈꯣꯏꯔꯥꯡ ꯅꯥꯜꯂꯤ ꯃꯁꯥꯗ ꯉꯁꯤ ꯃꯥꯅ ꯊꯦꯡꯅꯒꯗꯧꯔꯤꯕꯁꯦ ꯏꯆꯝ ꯆꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯁꯤ ꯈꯟꯕꯗꯅꯤ ꯃꯍꯥꯛꯅ ꯃꯤꯄꯥꯏꯕ ꯐꯥꯎꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯂꯣꯟ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯄꯥꯕꯥ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯑꯀꯤꯕ ꯐꯥꯎꯔꯦ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗꯦ ꯈꯨꯝꯐꯝ ꯈꯪꯗꯦ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯂꯀꯛ ꯄꯥꯕ ꯍꯥꯏꯗꯨꯅ ꯅꯆꯥ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯀꯧꯖꯔꯤꯁꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯍꯥꯎꯃꯨꯛꯇ ꯍꯥꯏꯔꯁꯨ ꯈꯨꯝꯕꯤꯕꯗꯤ ꯌꯥꯕꯅꯤ ꯆꯥꯎꯕ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯅꯣ ꯈꯨꯝꯃꯣ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯅ ꯌꯥꯔꯣꯏ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯍꯣꯏꯅꯦ ꯃꯥꯏꯅꯦ ꯑꯃꯠꯇꯁꯨ ꯍꯥꯏꯌꯣ ꯆꯥꯎꯕ ꯈꯨꯝꯅꯤꯡꯗ ꯈꯨꯝꯂꯦ ꯍꯥꯎ ꯑꯉꯥꯡ ꯑꯃꯅ ꯑꯗꯨꯅꯤꯗꯅ ꯆꯥꯎꯕꯅ ꯍꯪꯉꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ ꯑꯩꯒꯤ ꯂꯝꯕꯤꯗ ꯊꯠꯂꯤꯕꯗꯤ
ꯑꯉꯥꯡ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃꯠꯇ ꯃꯇꯦꯡ ꯄꯥꯡꯂꯝꯃꯣ ꯆꯥꯎꯕꯅ ꯈꯨꯝꯃꯤ ꯀꯔꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯇꯦꯡꯅꯣ ꯑꯩꯅ ꯄꯥꯡꯕ ꯉꯝꯒꯗꯕ ꯃꯇꯦꯡ ꯑꯣꯏꯔꯗꯤ ꯄꯥꯡꯂꯝꯃꯒꯦ ꯑꯉꯥꯡ ꯑꯗꯨ ꯁꯤꯇ ꯁꯤꯇ ꯅꯣꯛꯂꯒ ꯅꯪꯅ ꯄꯥꯡꯕ ꯉꯝꯒꯗꯕ ꯃꯇꯦꯡꯅꯦ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯑꯗꯣ ꯍꯥꯏꯔꯣꯗꯅ ꯑꯉꯥꯡ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯕꯗꯤ ꯅꯪ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯍꯦ ꯀꯔꯤꯒꯨꯝꯕ ꯄꯥꯡꯕꯤꯕ ꯊꯣꯛꯂꯒ ꯅꯐꯝꯗ ꯀꯥꯟꯅꯕ ꯄꯣꯠꯁꯛ ꯑꯃ ꯄꯤꯒꯅꯤ ꯆꯥꯎꯕ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯔꯤ ꯀꯔꯝꯕ ꯄꯣꯠꯁꯛꯅꯣ ꯍꯥꯏꯁꯦ ꯑꯉꯥꯡꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯤ ꯄꯥꯡꯂꯣꯏ ꯑꯗꯨꯇ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯥꯏꯅꯤ ꯄꯥꯡꯂꯣꯏ ꯍꯥꯏꯔꯒꯅ ꯅꯁꯥꯅ ꯌꯥꯅ ꯁꯤꯕꯒꯤ ꯁꯦꯝ ꯁꯥꯖꯔꯣ ꯌꯥꯝ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯄ ꯆꯥꯎꯕꯅ ꯃꯇꯦꯡ ꯄꯥꯡꯈꯩ ꯄꯥꯡꯂꯒ ꯄꯤꯗ꯭ꯔꯗꯤ ꯀꯝꯗꯧꯕ ꯑꯉꯥꯡ ꯑꯃꯅ ꯇꯥꯏꯕꯪ ꯑꯍꯤꯡꯕ ꯅꯈꯣꯏꯗꯧꯅ ꯑꯩꯈꯣꯏꯗꯤ ꯃꯔꯧ ꯆꯥꯎꯗꯦ ꯍꯥꯏꯈꯤꯕ ꯋꯥꯗꯤ ꯉꯥꯛꯑꯦ ꯅꯣꯏꯗꯧꯅ ꯆꯤꯟꯊꯤꯕ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯗꯕꯗꯣ ꯑꯩꯈꯣꯏꯗꯤ ꯇꯧꯗꯦ ꯐꯔꯦ ꯑꯩ ꯅꯈꯣꯏꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯤꯕꯗꯣ ꯍꯥꯏꯔꯣꯗꯅ ꯑꯉꯥꯡ ꯑꯃꯅ ꯑꯩꯈꯣꯏ ꯇꯔꯦꯠꯃꯛ ꯋꯥꯔꯤꯒꯤ ꯁꯩꯍꯧ ꯃꯥꯟꯅꯩ ꯑꯩꯈꯣꯏꯕꯨ ꯂꯩꯁꯥ ꯂꯩꯁꯥꯅ ꯏꯃꯥꯅ ꯃꯤꯔꯣꯟꯕꯅꯤ ꯃꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯤꯡꯆꯠ ꯊꯤꯕ ꯀꯤꯕꯗꯒꯤ ꯍꯤꯡꯅ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯉꯩ ꯍꯥꯠꯇꯣꯛꯄꯤꯕꯅꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯩꯅꯗꯤ ꯇꯥꯏꯕꯪꯄꯥꯜ ꯐꯥꯎꯗꯣꯔꯦ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯈꯤ ꯂꯣꯏꯗꯥꯝ ꯊꯥꯕꯨꯡ ꯃꯁꯤꯡ ꯌꯥꯝꯃꯛꯇ꯭ꯔꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯕꯨ ꯍꯤꯡꯇꯠ ꯊꯠꯄꯤꯔꯦ ꯏꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯕꯨ ꯂꯃꯈꯥꯡꯗ ꯍꯥꯠꯇꯣꯛꯄꯤꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯇꯥꯏꯕꯪꯄꯥꯜꯗ ꯑꯩꯈꯣꯏꯅ ꯁꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯀꯁꯥ ꯁꯣꯏꯔꯦꯟ ꯑꯣꯏꯅ ꯂꯥꯡꯑꯣꯜꯂꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯤꯡꯇꯠ ꯊꯠꯈꯤꯕ ꯏꯃꯥ ꯑꯣꯏꯒꯦꯔꯥ ꯏꯄꯥ ꯑꯣꯏꯒꯦꯔꯥ ꯁꯥꯒꯩ ꯑꯣꯏꯒꯦꯔꯥ ꯂꯝꯆꯠ ꯅꯥꯏꯗꯕ ꯏꯄꯥ ꯏꯃꯥ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯇꯦꯡꯕꯥꯡꯈꯤꯕ ꯑꯃꯗꯤ ꯁꯥꯔꯣꯛꯁꯤꯟꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯁꯤꯝꯇꯗꯤ ꯅꯈꯣꯏꯅ ꯌꯥꯕꯤꯌꯨ ꯆꯥꯎꯕꯅ ꯑꯩ ꯌꯥꯔꯦ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝꯗꯣ ꯐꯪꯅꯕ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯑꯉꯥꯡ ꯑꯃꯅ ꯑꯩꯈꯣꯏ ꯅꯤꯄꯥꯜꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯍꯥꯟꯅ ꯃꯇꯦꯡ ꯄꯥꯡꯉꯨ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯒꯤ ꯃꯃꯤꯡ ꯂꯦꯝꯕ ꯀꯧꯏ ꯏꯃꯥꯒꯤꯅ ꯊꯣꯏꯅꯨ ꯏꯄꯥꯗꯣ ꯍꯥꯟꯅ ꯅꯩꯕ ꯄꯥꯝꯃꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯌꯨꯝꯂꯥꯏ ꯅꯤꯡꯊꯤꯅ ꯂꯥꯠꯂꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯀꯥꯏꯗꯅ ꯇꯧꯏ ꯑꯗꯨꯅ ꯑꯩꯅ ꯑꯣꯠꯀꯦꯁꯨ ꯂꯥꯏ ꯇꯤꯟꯅꯤꯡꯕꯅ ꯑꯩꯅ ꯆꯪꯕ ꯉꯝꯗꯦ ꯉꯝꯗꯕꯅꯤꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯊꯕꯛ ꯑꯃꯗ ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯕ ꯌꯥꯅꯕ ꯍꯥꯟꯅ ꯂꯝꯕꯤ ꯑꯃꯠꯇꯗꯤ ꯌꯥꯠꯄꯤꯌꯨ ꯐꯔꯦ ꯂꯝꯕꯤꯗꯨ ꯌꯥꯠꯂꯒꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯉꯥꯟꯒꯗꯕ ꯀꯨꯏꯗ꯭ꯔꯦ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯅꯨ ꯑꯉꯥꯡ ꯑꯃꯅ ꯍꯣꯏ ꯊꯠꯂꯔꯣꯏꯒꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯅꯤꯄꯥꯜꯃꯛ ꯃꯇꯝ ꯈꯔꯗꯤ ꯅꯈꯣꯏꯒꯤ ꯁꯥꯏꯖꯟ ꯁꯥꯌꯥꯗ ꯇꯥꯡꯂꯒ ꯂꯩꯖꯒꯦ ꯆꯥꯎꯕ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ ꯑꯉꯥꯡ ꯅꯤꯄꯥꯜꯗꯣ ꯃꯥꯒꯤ ꯆꯐꯨ ꯃꯅꯨꯡꯗ ꯆꯪꯅꯈ꯭ꯔꯦ ꯑꯗꯨꯒ ꯎꯔꯨ ꯎꯔꯨ ꯎꯪꯗꯨꯅ ꯂꯥꯛꯂꯒ ꯆꯥꯎꯕꯒꯤ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯃꯔꯛꯇꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯪꯈ꯭ꯔꯦ ꯃꯈꯣꯏ ꯈꯔꯅ ꯆꯐꯨ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯕꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯁꯥꯏꯖꯟ ꯁꯥꯌꯥꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯃꯩ ꯑꯣꯏꯔꯛꯂꯦ ꯃꯃꯥ ꯈꯣꯡꯖꯣꯝ ꯅꯨꯄꯤꯅ ꯄꯣꯛꯄ ꯍꯔꯤ ꯅꯣꯡꯅꯥꯡꯒꯨꯝ ꯑꯉꯥꯡ ꯅꯤꯄꯥꯜꯗꯨꯗꯤ ꯌꯨꯝꯗꯨꯗ ꯇꯥꯡꯖꯗꯨꯅ ꯂꯩꯈ꯭ꯔꯦ ꯋꯥꯔꯤꯁꯤꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ